Khul Maming Nouna Thonba Thingkhre Hanadagi Auna Jiribam District ki manung chana lairakiba Nungkhala amasung Laisavi Tholasi Tamenglong District ke Tausem Subdivision ki manung chanba Kedargar Gaidun Long Village area ni haina miyoi khara na hokiba April anida signboard thesilambagi achauba wathok ama leiriba siga mari leinana ngarang Jiribam DCW malem nganba chengleina thokiba order amada mari leinaba authority gi ayaba yaudana Khul Maming Natraga locality ki Maming Thonba Thingkhre haina order ama thokre DCW malem nganba chengleina thokiba order aduda makata na hairibana mari leinaba authority gi ayaba yaudana Khul Maming natraga locality ki Maming Thonba natraga Revenue District boundary gi maming onthokpa yaroi asigumba khongthang asina laiminari ba community singi marakta lana launa ba masung nungsinadanan bagi maram ama ohelle maram aduna mari laina ba authority gi ayaba yaudana signboard ama natraga karigumba ma thechinduna Revenue Village District boundary gi maming onthokpa natraga village locality gi maming Nouna Thonba yaroi hiram asigi matangda Jiribam District SP na lead tauba District Police na Revenue Department Jiribam ga punna khusam naduna order asi thabak to onthokna bakhangan khre hai re miyoi ani positive oi re hauki ba pung kun mari asugi manungda state asigi oina punna miyoi humbudra ga humdoi covid test tawbada miyoi ani positive oi re ngarang nauna covid positive oi ki ba si tharaga haujik phawbada covid ki positive case ase manga sure Manipur Sarkar ki Health Department ki spokesperson Dr. Khoirom Sasikumar na thadorakpa cherola man hai divana ngarang positive oi ki ba miyoi ani adu None district age Langol Tarungkhulda chahi kulumdoi surabi nupi ama amasung Imphal West ki Kaishamthongdagi chahi marphuga mathoirom surabi nupi ama gani haire Senapati da Naga Singi Mipham Pangthokhre Senapati da hokiba March 15 ta pangthokpa Naga People's Consultative Meeting amana Indo-Naga political issue athuba matamda wakhaiba puraknaba wafamda saugatkhre haire Mipham aduda chahi decade 8 heraglaba India amasung Myanmar ga leiriba Naga political conflict ki matang India government amasung NACN ge marakta sathariba Indo-Naga political negotiation gi matangda khananai nakhe political gi oiba wari sanariba sina karigumba da mahi yandaba thoklabade Nagaland Nagalim da akanba mawong da am conflict lakani haiba wafam phongdok nakhe India government ka political negotiation sathariba Naga gi mahut siliba NACN na democratic oiba mawong da issue ase political gi oiba sangtainabagi khuthang da wakhaiba purangna honari haina Mipham aduna waroisin pike political gi oiba wari sanaba sida ing 2002 ge July 18 da Naga ge unique history amasung situation recognized tawkhe aduga ing 2015 ge August 3 da puwari oiraba Indo-Naga framework agreement sign tawkhe adubu framework agreement sign tawkhiba chahi 8 helabasu India government na Naga national flag amasung constitution sakhang biu haiba yadabadage agreement asi waruisin puraktana leire Mipham aduna ware boina framework agreement chapchana chana hananaba India government taksin balepna khe Naga ki territory sing punsina bai base Naga miyam ki pokpadagi yaujrak labane maramasina Naga territory butokhai na khaidogliba artificial national and international state boundary sing ase India amasung Myanmar na lautho uhai re India government na atamna na hojik sathariba Indo-Naga political dialogue asidage U-turn taunaba tamna honai haina su Naga People's Consultative Meeting atu da phongdok nakhi hai re